Hi maya puna mo po ay channel na taram nokjeri ado ay ngasi su video ano bang po do na laksari ko ado ngasi gi video sidi ngahan makai hai tare ko ay na mamang da thagat khiba video sing du dagi yam unique oi ba yam top video makha oi dine ado ga siga mari leine na su ko ay gi video su dum sang na ni yeng bio mayam na yeng bi makai ngon du hara bo pokse ko ado ga subscribe tau da video sat ki badi am ta sat pi gi no ko yeng bi rami ba ay gi channel now ay gi viewers sing hai tare ko mayam dina ay bu nuksi biduna subscribe sa dun to biramo like share sa to biramo mayam ngasi aina haijagada ba topic sidi ko yamna sensitive oiba topic ama ka oidune ko karino haibada hojiki matam da yam students sing da yam ba face to ba haitare ko yam toina su thengna ba haragadi suicide sine ko suicide bullying plus ragging to bosine ko adu da mainly aina hoji haigada ragging gi matang da haijake aigi viewers sing gi marakta sune khambra sugumba suicide to jerage haibagi wakhalo lakpa khotpa adugumba lakpa soiden yawbirangane ko thengna birangane ko adu thengna biba targadi makoi je akoine ne khambra thina ngangbi dana nang adu to itu kai no khapna ka haibagi mohta ne khambra makoi bu nungsi na kokchen biraga kholaga mabu support toga nang admai to gonu ne phatte ne haibagi sugumba chingba aphawa wakhalo da purakna bo hotna biduna ne ko manang na hospital da leiriba any doctor ni khangde magi professional oiriba makoi bu announce to da haide makoi da counseling to bo matam de ko gyan ta hanba ngamba adugumba mishik amagi manakta pubiyo ko mayam su aduna mayamna makoi bu thine to bigum che makoi bu khoi na ngak pi sen bi shi ko mayam ngarang se ina video makhak thengna jeba ko yamna thamoi kainingai oi ba yamna khangde wakhal phawa haigadra yam tina nungai ta video makhak thengna jeba ko kaino habada Arunachal Pradesh ki seni school ruksin hariba mafam sida thokpa thokdo amakha oidune adusu nupamcha class 7 ka tangai ba 12 years muk tangai ba ko mase suicide torga sibagi video amakha magi machena upload torpa dege ji thengna jabani ba ko madu thengna jabada ai cha suki matik thawai je nungai bang khangde phongtok pangam dabado wahaina phongtok pangam dabado adudu oye ba ko mayamna su sigi video se soidana thengna biba yawbirangani kayino haida sigumba masidun haibada magi manaun pase ragging torba matungda suicide tobagi wa amoine yawbani bako aduda masi ragging toba haibaje adum aikoina ai ngoda su thoi haninga lete aigi icha da su aigi isilinaw mahi masing tamma matamda thoi haninga lete atopa gi side da su haitare masi thoi haninga lete bako masi toina thokan ba hai tare ne atopa da su tholoi haninga lete bako sigumba thodokse akoina mama mapa oiba singjina khwaidagi wajabase ko manak nakpada leiriba school college da tamlingai dadi mama mapa singjina kashu thoidokna isa jingje adugumbagi awaba kashu loina deba ko aduga mapalamda haidi atop state amda atop country amda chatpa matam sineba khwaidagi mama mapa singjina khwaidagi chingna ba pakhat pa ka hete aigi chajibu mahi masing tambani na chat kharaga smai taraga aswangam yawgadrane habase yam toina khanaba wakhal neba ko Arunachal Pradesh da thoiba thodok chi simak neba ko mama mapa singnadi aigi isa se mahi masing hainabane haidana boarding du da thambi bane ba aduga pikraba angang mana suicide torumbagi neba ko hojik thoiba thodokse aduna makhata ba haidi aigi isa isujing do mapalam da chatkre haiduna sune khongbra makoi free da thado pida ba makoi gi kamai tori makoi gi mutche nungai na leibra wana leibra habse akoina toina makoi da pau phobi duna hangbi ba ma thauta eba kariginu haida akoina sumaina lamna thambiraga moina ju wakhal nungai tana leringi timing oi tar di sumaina mathantana sijaba wakhan khanda bangamba bibukta masana tawjaruba haiga drama na loina bangamakta ba mangonda burden mayam lakpatigi mathanda sijaba ju kayam leiriba aduna tabda sahi yamna nauriba singna ju mangonda sugumba ragging gumba lakpase yam thina awaba problem amakhakneba sijina angang singda kai haitare wakhal je moida kamaina haini yamna waba chukta ba haidokpa ngamdaba kithi kirum tawba sugumba mayam lakpajina siba haiba jigi lambi jide ko mo sukhang khang dana tum sijari aduna mayam pumna makna haitare ko aigi lebak da thokpani atopa da thokpani haiba thibi dana aikoi puna amat toina lemina duna magi achumba puthok mina se roina mayam ai singa sai dagi angang sigi mami se panjaram dreba ko angang sigi mami se Tadu Haro ko bone ma se Arunachal Pradesh ki sangi school ruksil da class 7 kata tamda ngai ko ma se sahisu 12 years kata ngai aduna mabu nusi bibo ina mayana support to bituna mabu support to bibo ina ne aigi comment section da #justice for Tadu Haro haidana ibiramo